ꯁꯥꯟꯇ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯩꯁꯥ ꯄꯥꯏꯕ, ꯕꯤꯖꯤꯅꯦꯁꯇ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯟꯇꯒꯤ ꯃꯌꯨꯝꯗ ꯃꯥꯒ ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯒ ꯂꯩꯔꯝꯃꯤ꯫ ꯁꯣꯅꯤꯌꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯥꯟꯇꯁꯨ ꯊꯕꯛꯅ ꯆꯤꯟꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯊꯝꯕꯥꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯝꯕꯥꯜ, ꯑꯩꯅ ꯅꯪꯒ ꯂꯨꯍꯣꯡꯂꯤꯁꯦ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯌꯨꯝꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯅꯤ꯫ ꯏꯆꯥꯊꯣꯏꯕꯤꯕꯨ ꯅꯆꯥꯃꯛꯅꯤ ꯈꯜꯂꯨꯀꯣ꯫ ꯍꯣꯏ ꯇꯥꯃꯣ, ꯑꯩ ꯁꯣꯅꯤꯌꯥꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ꯫ ꯌꯨꯝꯁꯤꯁꯨ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯇꯥꯃꯣ, ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ꯫ ꯍꯣꯏ, ꯐꯔꯦ, ꯄꯣꯊꯥꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜꯁꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯊꯝꯕꯥꯜ ꯁꯣꯅꯤꯌꯥꯕꯨ ꯂꯨꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯔꯅꯤ ꯃꯇꯨꯡꯗ ꯊꯝꯕꯥꯜꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯖꯕꯗ ꯅꯨꯃꯤꯠ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯌꯦꯡꯅ ꯊꯝꯕꯥꯜ ꯁꯣꯅꯤꯌꯥꯕꯨ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯝꯕꯥꯜ ꯁꯣꯅꯤꯌꯥ, ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯩꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯄꯨꯔꯛꯎ꯫ ꯇꯥꯏ ꯏꯃꯥ, ꯄꯨꯔꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯊꯝꯕꯥꯜ ꯅꯣꯡꯃꯒꯤ ꯆꯩꯕꯤꯔꯝꯃꯤ ꯁꯣꯅꯤꯌꯥꯗ꯫ ꯅꯣꯡꯃ ꯁꯣꯅꯤꯌꯥ, ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯛꯄ ꯌꯥꯗ꯭ꯔꯣ? ꯊꯕꯛ ꯃꯌꯥꯝꯁꯦ ꯎꯗ꯭ꯔꯕ? ꯑꯩꯗꯤ ꯅꯅꯥꯎꯁꯦ ꯄꯤꯛꯂꯤꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯦ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯅꯪ? ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯣꯏꯅ ꯇꯧꯖꯒꯦ ꯏꯃꯥ꯫ ꯏꯅꯥꯎꯕꯨ ꯁꯦꯟꯅꯕꯤꯌꯨ, ꯊꯕꯛ ꯄꯨꯝꯕ ꯅꯆꯥ ꯇꯧꯖꯒꯦ꯫ ꯊꯝꯕꯥꯜ ꯁꯣꯅꯤꯌꯥꯗ ꯆꯥꯛ ꯌꯦꯟꯁꯥꯡꯁꯨ ꯊꯣꯡꯍꯜꯂꯝꯃꯤ꯫ ꯁꯣꯅꯤꯌꯥ ꯄꯤꯛꯂꯤꯕ ꯀꯧꯕꯅꯤꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯏꯟꯊꯤꯅ ꯊꯣꯡꯕ ꯍꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯏꯃꯥ, ꯑꯩꯗꯤ ꯎꯇꯤ ꯊꯣꯡꯕꯗꯤ ꯍꯩꯇꯦꯌꯦ, ꯏꯃꯥꯅ ꯊꯣꯡꯕꯤꯌꯣ꯫ ꯅꯪ ꯀꯔꯤ ꯅꯨꯃꯤꯠ ꯍꯩꯗꯣꯏꯅꯣ? ꯊꯣꯡꯗꯅ, ꯊꯣꯡꯉ ꯍꯩꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯤꯚꯤ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯅꯤꯌꯥꯅ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯁꯨꯕꯗꯣ ꯌꯦꯡꯂꯒ ꯄꯦꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯝꯕꯥꯜ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥꯒꯤ ꯑꯜꯃꯤꯔꯥ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯑꯜꯃꯤꯔꯥ ꯍꯥꯡꯗꯣꯛꯄꯗꯣ ꯁꯣꯅꯤꯌꯥꯅ ꯎꯔꯝꯃꯤ꯫ ꯁꯣꯅꯤꯌꯥꯅ ꯈꯜꯂꯝꯃꯤ, ꯏꯃꯥꯁꯦ ꯀꯩꯗꯧꯔꯤꯅꯣ? ꯄꯄꯥꯅ ꯑꯁꯤꯒꯤ ꯑꯜꯃꯤꯔꯥꯁꯦ ꯍꯥꯡꯒꯅꯨ ꯍꯥꯏꯔꯒ ꯊꯕꯛ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅꯅꯤ꯫ ꯑꯁꯤ ꯈꯜꯂꯒ ꯁꯣꯅꯤꯌꯥ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯑꯜꯃꯤꯔꯥ ꯃꯅꯨꯡꯗꯒꯤ ꯕꯣꯛꯁ ꯑꯆꯧꯕ ꯑꯃ ꯂꯧꯊꯣꯛꯂꯒ ꯌꯦꯡꯕꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯈꯜꯂꯝꯃꯤ, ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯄꯤꯗ꯭ꯔꯤꯕ? ꯈꯪꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯈꯜꯂꯒ ꯁꯅꯥꯗꯨ ꯂꯧꯊꯣꯛꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯁꯤꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯁꯥꯟꯇꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯥꯟꯇꯅ ꯊꯝꯕꯥꯜꯗ ꯍꯪꯂꯝꯃꯤ, ꯊꯝꯕꯥꯜ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯤꯒꯤ ꯑꯜꯃꯤꯔꯥꯁꯦ ꯍꯥꯡꯂꯨꯔꯤꯕ? ꯑꯩꯅ ꯍꯥꯡꯒꯅꯨ ꯍꯥꯏꯗ꯭ꯔꯥ? ꯇꯥꯃꯣ, ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯅꯠꯇꯅ ꯀꯅꯥꯒꯤ ꯑꯣꯏꯗꯣꯔꯤꯒꯦ? ꯊꯝꯕꯥꯜ, ꯑꯗꯣ ꯅꯆꯦꯒꯤꯅꯤ꯫ ꯅꯆꯦꯅ ꯏꯆꯥꯊꯣꯏꯒꯤ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯑꯗꯣ ꯊꯝꯖꯤꯟꯈ꯭ꯔꯣ, ꯅꯪꯒꯤ ꯑꯅꯧꯕ ꯁꯥꯁꯤ꯫ ꯁꯥꯟꯇꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯝꯕꯥꯜ ꯁꯥꯎꯅꯤꯡꯗꯨꯅ ꯁꯥꯟꯇꯗ ꯁꯅꯥꯁꯤꯡꯗꯣ ꯄꯤꯔꯝꯂꯒ ꯄꯩꯊꯣꯛꯇꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯎꯕꯗ ꯁꯥꯟꯇ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯈꯨꯗꯛꯇ ꯁꯥꯟꯇ ꯁꯨꯅꯥꯏꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯅꯥ ꯁꯥꯍꯜꯂꯝꯃꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯊꯝꯕꯥꯜꯗ ꯍꯥꯏꯔꯝꯃꯤ, ꯊꯝꯕꯥꯜ, ꯑꯩꯅ ꯁꯨꯅꯥꯔꯤꯗ ꯅꯆꯦꯒꯤ ꯁꯅꯥꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯥꯍꯜꯂꯝꯂꯕꯅꯤ꯫ ꯑꯩ ꯁꯅꯥꯒ ꯑꯃꯠꯇ ꯄꯥꯝꯖꯗꯦ, ꯁꯥꯕꯤꯔꯨꯅꯨ, ꯑꯩ ꯀꯅꯥꯅꯣ ꯌꯨꯝꯁꯤꯒꯤ? ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯊꯝꯕꯥꯜ, ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ, ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯅꯪꯒꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯥꯟꯅꯒꯤ ꯏꯆꯦꯒꯤ ꯁꯅꯥꯗꯣ ꯄꯥꯝꯃꯤ꯫ ꯐꯔꯦ, ꯂꯧꯔꯣ, ꯑꯅꯧꯕ ꯁꯅꯥꯗꯨꯅ ꯏꯆꯥꯊꯣꯏꯕꯤꯒꯤ ꯊꯝꯂꯣ꯫ ꯊꯝꯕꯥꯜ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯁꯣꯅꯤꯌꯥꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯊꯥꯖꯕꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯁꯥꯟꯇꯅ ꯃꯆꯥꯅꯨꯄꯤꯕꯨ ꯔꯣꯕꯔꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ
ꯂꯨꯍꯣꯡꯕꯤꯗꯨꯅ ꯊꯥꯖꯈ꯭ꯔꯦ꯫ ꯈꯔꯅꯤ ꯃꯇꯨꯡꯗ ꯁꯥꯟꯇꯁꯨ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯋꯥꯏ ꯁꯪꯈ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯏꯆꯥꯊꯣꯏꯕꯒꯤ ꯂꯣꯏꯅ ꯑꯣꯏꯍꯧꯔꯅꯤ꯫ ꯏꯆꯥꯊꯣꯏꯁꯨ ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯕꯨ ꯑꯦꯂꯤꯅꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯈꯔꯅꯤ ꯃꯇꯨꯡꯗ ꯏꯃꯥ, ꯂꯨꯄꯥ ꯂꯥꯛ 10 ꯈꯛ ꯄꯤꯌꯨ, ꯄꯩꯁꯥ ꯃꯊꯧ ꯇꯥꯏ꯫ ꯏꯆꯥꯊꯣꯏ, ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯣ ꯀꯔꯤꯒꯤꯅꯣꯅꯦ? ꯏꯃꯥꯁꯦ ꯌꯥꯝꯅ ꯍꯪꯈ꯭ꯔꯄꯣꯠꯅꯤ꯫ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯀꯗꯥꯏꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯗ꯭ꯔꯁꯨ ꯄꯤꯕ ꯌꯥꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯏꯆꯥꯊꯣꯏ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯏꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯏꯆꯥꯊꯣꯏꯒꯤꯅꯤ ꯂꯣꯏꯅ꯫ ꯊꯣꯏꯕ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯗꯉꯩ ꯁꯥꯎ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯨꯆꯦꯟ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯋꯥ ꯀꯌꯥ ꯉꯥꯡꯅꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯕꯗꯒꯤ ꯅꯣꯡꯃꯗꯤ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯝꯕꯥꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯜꯂꯛꯂꯦ꯫ ꯃꯆꯥ ꯃꯃꯧꯒꯤ ꯋꯥꯈꯜꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯅꯣꯡꯃ ꯁꯣꯅꯤꯌꯥꯅ ꯗꯗꯥ, ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ, ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯒꯦ꯫ ꯍꯣꯏ, ꯆꯠꯂꯨꯆꯣ꯫ ꯏꯃꯥꯗꯣ ꯀꯔꯤ ꯆꯥꯅꯤꯡꯒꯗꯕ ꯈꯔ ꯍꯦꯛ ꯂꯩꯕꯤꯈꯣ꯫ ꯍꯣꯏ꯫ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯁꯣꯅꯤꯌꯥ ꯃꯄꯥꯝꯗ ꯊꯨꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯏꯃꯥ, ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯝ ꯈꯜꯂꯅꯨ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯗ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯅꯨ, ꯍꯥꯏꯍꯩꯗꯦꯌꯦ꯫ ꯅꯆꯥ ꯀꯔꯤꯁꯨ ꯈꯟꯗꯦꯌꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥ ꯍꯛꯆꯥꯡ ꯀꯟꯈꯠꯅꯕ ꯇꯧꯁꯤ꯫ ꯊꯝꯕꯥꯜꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯆꯥ ꯃꯤꯆꯥꯛ ꯍꯥꯏꯔꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯁꯣꯅꯤꯌꯥ ꯐꯪꯖꯕꯁꯦ꯫ ꯉꯁꯤꯗꯒꯤ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯍꯤꯡꯈꯤꯒꯅꯤ꯫